Ma'am Mukhrumjari to Members Impact News ni man unagi thromda Kshetrimayum Premchand na ma'am tam na oksari. Hauzik Malem Pumada Popong Sariba Madi India da yamna mi binary ba COVID-19 haina khangnari ba corona virus handrok pasi matang da Manipur na kadai fauba ready le bage hai ba virus ase koina mayok na ba madi changhan da bu hona ba kari thodang lori bage amadi masida lokoli baskin throng sing asigi marakta oba chawon leirabra akoina ngairiba si hariba virus ase Manipur su confirm tawre harakpa matam adu phawbra haibagi question am chawon lakpa hiramasi matangda manung huna khanaba ngase koi thamjariba se COVID-19 are we waiting for outbreak haibagi hiramasi matangda ni duga hariba hiramasi matangda manung huna khanaba ngase koi gi studio election biriba se agi hegi hek yeta phambiriba se Indian Red Cross Society in Manipur State Branch Chairman oi biriba Dr. Y Mohen Dr. Wahamata Mokshari aduga mathanga election biriba sina Manipur gi कोई नुथिल फोंबा इंग्लिश पाउचे ओरिबा Imphal Times की एडिटर ओइबदिबा Rinku Khumukcham ni tamu sutam oksari aduga akoi atopa koi guest ani ma haiba tare koi health directorate ki additional director amadi koi Jenims ki microbiology department ki koi professor amasu ngasi ki kaujabani do hojik mak makoi se koi hojik oiriba COVID-19 ga melena yamna chawba conference ama tawbagi hojik lakpada kudong sada bagi hoi leiri haiba wafam dune duga koi khanari ngai manung da kai gum koi lak tar gani makoi su muk koi ngasi ki manung hunai thorom da yahon nabagi tanja do lojage ai ahan mu wafam ase Dr. Mohen da Dr. han lak sake Dr. hojik fawbada India da mi chamaga marfu draga taret confirm oire aduga mi mari shure si basi ado masi fawbada state achau state kya ma lan serakle aduga Manipur da hojik fawbada koina confirm oibe mi leitri hairagasu masida loction bai akoi lokot pa ya ba chikin throng kaya sidi aho mo kya ma chong no ba maruina hojik mak khoi interstate bus da mapalam da mahitamu ba mahiroi kya ma free da karima da tawda bida quarantine thamda bida section throng karim da lokot bida mahiroi kya ma changli adubu haiba singa se koina karigumba kupna yenguragadi makoina lagliba state sing makoina fauduna laiba amadi makoina leiriba state sing adu COVID-19 na effect toraba already effect toraba du state kaya amasu yaure masida lengang na hojik fawu ngai do leiriba si karigino masi akoina hojik fawu masigi step si lokol tabna maram orga karigumba once hack confirm ogi buga Manipur da toratuna masigi laina asi thandropa ba aki buleri masi matana kai thambili masi taseng badi when a tablet government na ki entry point oiriba mau ziri bamsi surveillance medical team thamen ta je how far from the question uru dribrina kam effectively Premchand na heriba basta lai ba satra singsi kam phajana question tauge monitor tauge ba se khana ni ngai ni a flight ki di flight ta lakuru airport ta koi thermal the temperature or no kon hang budu ure even then akhoi na pamjari se public ta pakhat handana awareness se effectively yon base masi matang da khoi Indian Red Cross Society na yok singi sports manung se sira Imphal East West ki mayam se ai hai samak ari khoi secretary Kshetrimayum retire IRCS ko Narendra Ningomba ari bankim and many volunteer mayam se live from sports se yok singi club khudim tu to se mi mayam pulling mi sam chani pulling da koi satlaga lecture pi ba leaflet jan thok posi to ra koi yok singi se koi fully exploit to jawre okay government side gi chaudri da koi field da na satlaga voluntary service ne koi ti office time ability suti ability ri aina Premchand thamjani se Ministry of Health ta makoina message pirakna akhoi Manipur da leiba district taru have the Imphal district Imphal East West Bishenpur Thawbal Churachandpur Chandel Senapati Okhul Chabheli ki district mari Hill ki district mari Pune district Nipan sidagi dedicated volunteer kun with contact number piro haidana aina thajag re volunteer samag hompu se Ministry of Health lekre makoina haibasi government le darkar oire de khoi reinforce to auxiliary mateng pau haibani adabu unfortunately Manipur ki health
directorate ki official single health minister ga akhoi gi contact si leite ai masi contact akhoi service pizage akhoi mateng pangjigi akhoi service exploit to bio haibani adu ngasi bauda health department na secretariat health secretary makha to meeting amta field the work to jariba humanitarian service to record so invite to birakte masi asauba lubol plug to honjaningi prajagi khalaga akhoi de hin din suti nai dana field da salaga mass awareness campaign to jabni praja pakatna ba kai do's and don'ts me am se WHO ki directive se koi print to thoga bazaar de thok sab city police ka khusam nar ga to je Imphal West na to se Imphal East ki su village area se chatna to ko ana ngasi su la ga bis kumbi ki kangbuna leplet silau ki yen thok na se khar je rok sol ga adna koi di field di aninge ye koi di kumna awareness to jare aina hygiene je plan ra government ga khoi ga khud samna lingi government ne khud lan thok piro ko khud ting thok sera ke simatang ma si ko tang ba ya mo ja have the lady ba ho bo singa sigi marakta ko gi tungan ba leba ki thokpa disaster sing samadi epidemic ya da achaw thudang loduna forefront da among thana chatliba Indian Red Cross Society su housing for lenga nga tana ba leitri haba wafam duni aduga makha tana ai tamurin kudum lak sege tamu join su hajaba interstate bus service hojik mapan lambe tamu bai tari India manung tamu ba mahiroi mayam mo tholai ba makoi tholpa se makoi only test khogi makoi ki temperature yenga ga natraga makoi se kra mu yauna screaming taroga cha ki haiba matamda akoina phangma pawda yamna free hai tare moi jinu mitra marani quarantine thamba su tawdaba adigi yamna check si yamna kana tawro su tawdaba adi ayama mahiroi se tholaga hojik si mayum mayum doi laina ba karigumba adi COVID-19 sigi magi incubation period limit 14 days su oibnina agumo masida akoina confirm case kumba yawm targadi masida akoina pak chana dopa yabni aki basi sangole aduga maruina haiba hojik hojik mak ngasi mak hojik phongwa pawda lengak na hogi airport hotel leiba school kharaga aduga hospital kharaga isolation ga amadi hogi quarantine go ina thamna bagi hojik order thokpudi leikre adu asuk kuina haukiba chayol ama ani sida changaiba mahiroi pana tamgi bai tare maruina Karnataka Bangalore da Delhi da degi Mumbai da tamiba mayam se loi changa khaya amana masi laigeba matungda tungda pakhalakpadagi haibadi asugum kayama khune chekhal lodre aduna si ta hojagadi yaro haibagi matagum si thorokpui mong samuk manba ada kwaidagi chingnari badi ekoina hojik ngai basi ahan report case confirm oire haibadura sine pen thamjani se masi kai thamini yam ngai je atugi kana wang sei kumdringe da ama katang aina puthungning ba malai hojik government na lokhali ba khogi COVID-19 ji thengna ba lokhali ba siguma thorang sing asi yamna di lokhali karama mong da lokhali bino karama policy da lokhali bino kayam chumna lokhali haibdu di se some experts sing na khangada bani adubu akoina expert kharaga international gi khogi kano da UK da thawak toriba adagi America da leiriba Canada da leiriba makho da China da leiriba singsiga akoi yam toina contact kano se pau se phauna jai Manipur da su makoi Manipuri oibani akoi da moina pau se phorok matam da makoina haire mobile phone to matam da ringtone ama huji yam kanna circulate to se awareness ki yam phajaba kano ma khangni mase moina harisi khud phajana sapona hamba dragi mi ga nakna daba anaba ga chatba loimak haira kanda last kari haga if you have if you are suspected then please visit to your nearest hospital have malle anaba suspect le ga di hospital chatlu haibani man na ra hospital chaladi hospital da lai ba mi sing do adu ayambana moise vulnerability gi chang se yam wange kaino mo immune system se loina solaba anaba nga kani hospital da paira lem du se once suspicious case to na suspected case na chatlaga mane in case ma si confirm oiba mi mo oiram targadi magi virus to na hojiki anari sing du sandoi hani mai leite aduna atopa lam singi model da mohoina to si nang kai guma na targadi se number ama pi hai telephone number ama yam samba se for example 3 digit kumbo oiba adura call toraga aduda hana call toraga ai isana isa se suspect to targadi aduda call to biro aduga kano tausi aduga lakpiu haibani maramdi ma laknabagi damakta kano si mayam du da lady effect of the Manipur khakta nate India gi oina whole policy somewhere soil male
ngasimak Karnataka gi government gi mogi circular amada advisory amada kari haigida mild disease oiba mild illness oiba singse it's a yam emergency natragadi don't visit to the hospital hospital sing moi yengbiranu haibagi keno ama leikre government gi mogi health ministry gi keno ni ko advisory ni ko even private hospital sing su yam mild oiba laina sing di lausan biranu haibasi bai mild oiba laina sing India gi oina su khara dum soiba dum le Karnataka da soiba hore adagi se Delhi da su taurise moi taurise even ngasi ngarang la ngasi rama sabdajang hospital lagi nare haibada masa se panic ki prevention kano ma amal tawdana sirani habi pakata dollar ni chungdara sire adu 4 case ni hujik India gi oina siri si like from out of the 167 aina tai adu hujik prem na habi badi 187 yore adu si manung da khoi su khoi na khangadab se recovery si yami sandok su yami su khangadam ne why only 197 is to hangningai ne why only 15 in Manipur is to hangningai ne maramdi ngasagi lambi da chang ibasing check thodaba duga cd after 14 days magi symptoms so haidora kadabne haibam su yauri bane aduna hoji akhoi changi se keno se akhoi da kyamu yamna laukalage na hai matam da mi se akhoi gi mi 35 36 sidagi na hoji ki out of 15 keno tawbada moi sit sample thabada moi si oiramdre haibane aduna akhoi si anaba mi leite haibane whereas remaining lakhs of people ko adagi thoga laiba lising ama ani matamduda magi symptom so tawdabu oramaba aduga magi quarantine su tawdramne laga hujik kenona premchana habi giba laga moisi temperature kha yenga thajilak po ibina matam khar lerga phudurak taragadi madusu arubamni adu hujik yamna chawbu wang ama laisi hoi preventive measures me ama locally khut hamu ko lo awareness me ama tawi aduga kaithen dadi akoigi amon akai me ama su pairaga leba marak sida akoigi sanitizer fangdabagi wafam lei khut hambam lei tabai wafam lei even mapan thumbo changubda laina polakpagi yabagi phibam ni hujik manipuri lerise aduga lehoriba mi myam se akoi se leiriba keno singse 15 sina taba atai myam se masana singna jadana test tawgena lakpada test tawgu yadi hebagi adugum bagi question test tawbugi facilities tu makti provide to the unless and until Masim Pandagi Lagas Mina Asa Magi symptoms Kara Uthore Eka Havana Tragadi taste of the Habugi Adugi Kenosu complaints with them later when a te Adubu subject to correction Madumadi Kanoni Koida Torpa complain journalist Amoina Famjaru Torpa complain Aduga Madu I feel the Salaga Tawrat of the Rahadu Madi verified it of Jurudri Adu in case Adu Lera Magadi akoi kyam jaksili ge di akoi mi tranga na test or sample tharaga mi tranga sample do positive oram dre ko negative oram me haraga akoi se corona virus na akoi gi lamchi effect of the have se simadi adum laldo wa famne haidi masi akoi na khanga da na mass keno sing se akoi gi bundle of people akoi gi suspicious oi ba se Myanmar border se sidai sidai soma lai ri ba Myanmar border se open oram me ma ta me kui diri sil to se sidagi chang khiba me ama som la lai gi ba hujik ti tang ma pan bhau ki manung da chang khiba singdi yeng akhoi moi da halan gi bai por amadi leire ko whereas adu su akhoi se kyam yamna care su lo da ge ha matam da akhoi gi citizen gi Myanmar gi ngasi gi issue da Myanmar gi manung da India government na thong tara humfu ga mapan sai phuma kan sa ba sigi labor sing se India da gi am luina pusale kai Indian company na India na government sponsor tor sa me moi sing se manung da coronavirus ki keno sing se keno issue se lak padagi makhoi da su khoi gi sa tolo phaw no moi tolo phaw pibi da na toraga dagi chana thangno phang tabdi moi si India da chen thore whereas health advisor keno gi union ministry gi keno gi matung ina di mapan dagi am changhalanu hai sidagi India am chawar so moi si visa paijar keno passport paijar so changba yada film da hujik sorok ta tummaga lei film da lei ri at the same keno siga chamana ba ofum kak ta Philippines is Satra Mayam lady. A Satra sings is stuck to lady ada. Moina, video gi, Pigi, Hujik social networking gi, through the Mokoina appeal to raise a quite hope yadre. Hujik cano the Loriba, Pigi, Philippines government na coronavirus, Tanganaba local the Moiship, Lup, Kadagi, and don't the lady, Aduga, Manipur, toning was a 200, Aduga, Moidi, Aquina, Targa. Sidagi target to napsa thaba du su lokthok pa de pot leibagi problems moi de yam chang thing re akoi lokthok na ba pot se sinbiu haina du ba appeal to ra abne ba aduna hujik sidai sida akoina myanmar ka tin da ba dagi school suti thadok pa se delhi government gi di exam postpone to grabne Manipur government gi exam postpone to de
adu number 1 adu masu leire ko haidi akoi se kawai da hori no si ying yeng jindaba amaga isam samnadaba gumbagi mami sidi yam chong tore yam thoi loinamak lebak nung sibu ngakani education minister chief minister su education minister su palibala ngako singsu adagi leiriba doctor singsu lebak nung sibu ngakani adu makoi gi nung sibu lebak ko nung sibu ngakani yaroi ba there should be some koi gi pulap moi myam se pau phongna ba masang ba ko pau phongna ra kanda si toragadi sumaina toragadi koi preventive measures ka lokat pe yana kaithel si de hekti yeng si ngasi yam nungai bamna bjp gi koi gi unit amana ngasi si koi gi campaign hodu e hena tai awareness campaign kaithel manu gi da adugi campaign du da adusu phabam di oi moi shu dum khangani haidi one of the most crowded one of the vulnerable can say above 60s ha kana si the purisi akoi gi coronavirus na effect over sidai sida yam kana covid 19 sina kanogi fatalities ki chang si hengal han base either kano yam sahi yam ba ma natragana yam sahi nauri ba ma haidi magi immune system na kan da ba adugumba mi sing du ne kaithel sida pham ima sing si ko yamna akoigi sigumba sida adum naramoi haningai leite ba si sing su makoida akoigi asai kaithel asai bu akoigi khudham da phum kya lege se Kerala government di kano da bus stand da bokta khudham na phum thama sapon thoro thamba hore haidi masi mioi ba si sigada ngakani hayeng sining asi sine koi khangpote tawudabu kariguma measures kar lokhat pududi akoi mioi khudi mang akoi government pan biri mapi pa le biru sing lokhat pumtoi lokhali ne haidana akoi checkselu noi pun ganu paikha taw ganu office ka ganu haidana dia royal office paikha bo school bo ton ba ya ba phajana section basi lokhat taragadi hujiksu school ka ganu harga lep thui si education department se kanoda akoi gi se Delhi University da hujik class ti tongno tawi hujik ti internet ki tawramnina haidi coronavirus ki issue sina state ki economy su problem by education su mulan by film dusu adu su phatta bina policy me am sange ba amaga samjanaraga amaga samjanaraga akoi kari tawsi ge hebse singa si bok kana le prage karam film na le prage ba chief minister na mi khara kauraga health department gi khara kauraga khana duna di adudi moi health ki oibu khatang harakani aduga issue economics khar su kogadabni every stakeholders of the society of the government se kaurakanda aduragadi sina puthak ragadi ko economy de sokadomna sigumba mayam je balancing when yi kana corona virus se fight to the yam sathina ko gi id ka yam matik chaba ko matik chana fight to we have do adu utna na bagi tanja do lowgadomni do hujik pok lowde kari gi no have do di nungdi yam nung sirag kai no thabuk to onthok pada itomna sum tongning bai wafam ma sum leibra kai no fight da khara hujik ta ko gi uncle na haibi khibduni Red Cross yam chawba pithribi oina any sigumba disaster thokpada mafam kudimuk yauraga mating pangrune handak su Manipur lairiba Red Cross na chatle harisini si mokhoi su kogdri kai no si su kogdabani khanagadabani aduga sidi collective fight na tadi yaro sidi ai sidai ai khudong chawa hoge habu gi wakhalon dunadi fight to yaro no na ina haijaning badi hamagi oina yamdi locally dum locally su magi keno du di yam instinct du yam phai tawudabu tawriyo potuna effective oiragadra haibudusu akoi khaningai oi habduna ina hama thamja nungai haibudi hojik pakhaliba si yamna collective oiba kogi effort ama udaba amade ahoba kya leiriba sina akoi si kaigumba confirm case lak taragadi Manipur da kari oigadagi haiba si achawa wang ama adumoi oiduna leiri aduga akoina kaujaba si Manipur Health Services ki additional director oiba Dr. Laisang Them RK masama kaujabani mangasu lakani haibi thaja pirakpani aduga monda hangbe aba question singa koina hoji uriba ahobo singi marakta kwai number 1 da interstate bus service ta atopa state sing maru na Delhi Mumbai amadi Karnataka dagi lakko mahiru kiyama karima tawdana 14 days quarantine thamdana loi thajan khiba aduga makoi sing adu karamna akoina mu khandokla makoi je kamaina mu koina screening tawdagi haibagi achobo question ama mu lakpa plus hoji makoina khwarman kaithel thingmang amdraga su kaithel phamliba singasi kogi leita laira nongmoicha tan masu myam yaubnina khare expand to biraga makoisi khara lapthokna halaga mi kungmui chang hanthan ba duga maruina Vishal market kumba duga bazar India kumba leiba sugumba si thingbada kari kaiba lei haibna chingma question kya ama koina frame tawjaning mani dubo makoi hoji phabu ni doctor e makhata na doctor damulak sage doctor koi India gi testing criteria se masi yamna khogi tonga malam country sing dagi maruina WHO World Health Organization ju yamna high rebani kaigumba leina asidagi koina ngakthoksi masidi koina kalausi hargadi masi paktakna mass test or high rebani masi adu India da
ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯃꯣꯏ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯥꯛꯑꯕ ꯑꯇꯣꯞꯄ ꯑꯦꯐꯦꯛꯇꯦꯗ ꯀꯟꯇ꯭ꯔꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯦꯐꯦꯛꯇꯦꯗ ꯃꯐꯝꯗꯒꯤ ꯂꯥꯛꯑꯕ ꯑꯗꯨꯒ ꯁꯤꯝꯇꯣꯝ ꯐꯪꯉꯕ ꯑꯗꯨꯒꯨꯝꯕ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕꯒꯤ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯠꯂꯤ ꯏꯟꯗꯤꯌꯥꯗ ꯇꯦꯁꯇꯤꯡ ꯁꯦꯟꯇꯔꯁꯦ 52 ꯂꯩ ꯑꯗꯨꯒ ꯅꯣꯡꯃꯗ ꯇꯦꯁꯁꯦ 90ꯗꯒꯤ ꯍꯦꯟꯅ ꯇꯧꯗꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯀꯦꯄꯥꯁꯤꯇꯤꯗꯤ ꯅꯣꯡꯃꯗ ꯇꯦꯁꯁꯦ 9,000ꯒꯤ ꯃꯌꯥꯗ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯔꯤꯕꯅꯤ ꯑꯗ ꯃꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯩꯅꯥ ꯑꯁꯤ COVID-19ꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯉꯥꯛꯊꯣꯛꯁꯤ ꯃꯁꯤꯗꯤ ꯀꯜꯍꯧꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯂꯩꯅꯥ ꯑꯁꯤ ꯅꯥꯕ ꯀꯌꯥꯝ ꯂꯩꯔꯦ ꯅꯥꯗꯕ ꯀꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯤ ꯇꯦꯁ ꯇꯧꯔꯒ ꯈꯪꯗꯣꯛꯄ ꯅꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯇꯦꯁ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯄ꯭ꯔꯦꯁꯔꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯗꯒꯤ ꯑꯁꯤꯒꯨꯝꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯃꯁꯤꯅ ꯑꯣꯏꯔꯛꯄ ꯌꯥꯕꯁꯤꯡ ꯀꯩ ꯂꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯜꯇꯔꯅꯦꯇꯤꯚꯇ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯌꯥꯕꯁꯤꯅ ꯀꯩ ꯂꯩ ꯑꯗꯨꯗ ꯁꯤ ꯄ꯭ꯔꯦꯝꯆꯥꯟ ꯇꯁꯦꯡꯕ WHO ꯒꯤ ꯗꯤꯔꯦꯛꯇꯤꯚ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯍꯦꯜꯊꯀꯤ ꯗꯤꯔꯦꯛꯇꯤꯚꯁꯦ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄ ꯀꯣ ꯃꯄꯥꯟ ꯂꯩꯕꯥꯛ ꯅꯠꯇ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯀꯤ ꯚꯜꯅꯔꯦꯕꯜ ꯌꯥꯝ ꯇꯧꯔꯕꯀꯣ ꯀꯦꯔꯦꯂꯥ ꯃꯍꯥꯔꯥꯁꯇ꯭ꯔ ꯇꯦꯂꯪꯒꯥꯅꯥ ꯗꯤꯜꯂꯤ ꯁꯤꯗꯒꯤ ꯍꯜꯂꯛꯄ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯣꯏꯕ ꯌꯥꯏ ꯁꯥꯇ꯭ꯔ ꯑꯣꯏꯕ ꯌꯥꯏ ꯄ꯭ꯂꯁ clinical symptoms ꯂꯥꯏꯍꯧ ꯄ꯭ꯂꯁ ꯗ꯭ꯔꯥꯏ ꯀꯞ ꯂꯣꯛ ꯊꯣꯛꯇꯕ ꯀꯥꯡꯈꯨ ꯌꯥꯝꯅ ꯁꯣꯟꯊꯕ ꯁꯤ ꯂꯩꯔꯕ ꯁꯤꯝꯇꯣꯝ ꯂꯩꯔꯕ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯃꯤꯡ ꯐ꯭ꯔꯣꯝ ꯗꯤ ꯑꯦꯐꯦꯛꯇꯦꯠ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯂꯥꯛꯄꯁꯤꯡꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯇꯧꯁꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ WHO ꯒꯤ ꯗꯤꯔꯦꯛꯇꯤꯚꯅꯤ ꯑꯗꯨꯅꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯄ꯭ꯔꯦꯝꯆꯥꯟ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏ ꯃꯣꯅꯤꯇꯔꯤꯡꯁꯦ ꯇꯧꯍꯧꯗꯕ ꯃꯇꯝ ꯈꯔ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯃꯗꯨꯒꯤ ꯇ꯭ꯔꯦꯁꯤꯡꯁꯦ ꯀꯔꯝꯕ ꯁꯥꯇ꯭ꯔ ꯀꯃꯥꯏꯅ ꯗꯥꯇꯥ ꯂꯧꯈꯠꯀꯗꯒꯦ ꯁꯤ ꯊꯥꯈꯥꯏ ꯇꯔꯥꯅꯤ ꯁꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯀꯔꯝꯕ ꯁ꯭ꯇꯦꯠꯇꯒꯤ ꯍꯜꯂꯛꯈꯤꯕ ꯁꯥꯇ꯭ꯔ ꯌꯥꯎꯒꯦ ꯑꯣꯔ ꯕꯤꯖꯤꯅꯦꯁꯃꯦꯟ ꯌꯥꯎꯒꯦ ꯍꯥꯏꯕꯁꯦ ꯐꯤꯗꯕꯦꯛ ꯊꯤꯒꯠꯅꯕ ꯃꯦꯀꯥꯅꯤꯖꯝꯁꯦ ꯑꯁꯤ ꯒꯣꯔꯃꯦꯟꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟ ꯄ꯭ꯂꯁ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯅ ꯇꯥꯟꯅꯔꯒ ꯇꯧꯍꯧꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯁꯤꯡ ꯇꯧꯕꯗꯤ ꯌꯥꯏꯗꯅ ꯀꯔꯝꯕ ꯂꯣꯀꯦꯂꯤꯇꯤ ꯀꯔꯝꯕ ꯁꯥꯇ꯭ꯔ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯗꯥꯇꯥꯁꯦ ꯀꯝꯄꯥꯏꯜ ꯇꯧꯔꯒ ꯉꯁꯥꯏ ꯄ꯭ꯔꯦꯝꯆꯥꯟ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯑꯍꯣꯕꯁꯤ ꯄ꯭ꯂꯛ ꯇꯧꯅꯕ ꯍꯣꯠꯅꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯗꯤ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯣꯅꯦ ꯀꯦꯇꯥꯁꯇ꯭ꯔꯣꯐꯤ ꯊꯣꯛꯇꯣꯏꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯁꯣꯔꯥ ꯆꯥꯛꯆꯥ ꯍꯥꯏꯅꯕ ꯃꯤꯌꯥꯝ ꯄꯨꯟꯕ ꯄ꯭ꯂꯁ ꯕꯖꯥꯔꯗ ꯇꯤꯜꯂꯤꯕꯁꯦ ꯃꯁꯤꯅꯤ ꯄ꯭ꯔꯦꯝꯆꯥꯟꯁꯨ ꯍꯥꯏꯁꯦ ꯃꯁꯤꯗ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯡꯀꯨꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝꯒ ꯑꯝꯇ ꯈꯟꯅ ꯅꯩꯅꯅꯕ ꯇꯥꯟꯅꯅꯕ ꯊꯦꯡꯅꯕꯁꯤ ꯇꯧꯕꯤꯌꯨ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯗ CMꯒꯤ ꯆꯦꯝꯕꯔꯗ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯃꯌꯥꯝ ꯑꯣꯐꯤꯁ ꯃꯌꯥꯝ ꯇꯥꯟꯅꯗꯅ ꯇꯦꯕꯜꯗ ꯆꯠꯆꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯂꯩꯔꯤ ꯗꯣꯛꯇꯔꯁꯀꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯕ ꯂꯩꯔꯤ ꯃꯣꯏꯁꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯁꯨ ꯈꯨꯠ ꯇꯤꯡꯊꯣꯛꯆꯒꯦ ꯒꯣꯔꯃꯦꯟꯅꯁꯨ ꯑꯩꯈꯣꯏꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯂꯦꯛꯇꯤꯚ ꯏꯐꯣꯔꯠꯇ ꯇꯧꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯣꯅꯤꯇꯔ ꯇꯧꯍꯧꯗꯕ ꯑꯗꯨꯒ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯍꯧꯗꯕ ꯑꯩꯈꯣꯏꯒꯤ ꯒꯦꯞ ꯈꯔ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯒꯦꯞ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯃꯨꯛ ꯄꯨꯔꯛꯂꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯒ ꯈꯟꯗꯣꯛꯑ ꯊꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩ ꯇꯥꯃꯣ ꯔꯤꯡꯀꯨꯗ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯔꯤꯝꯁꯀ ꯖꯦꯅꯤꯝꯁꯀꯁꯦ ꯍꯧꯖꯤꯛ ꯍꯥꯟꯅ ꯂꯩꯔꯝꯕ OPDꯒꯤ ꯆꯥꯡꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ OPDꯒꯤ ꯃꯤ ꯃꯁꯤꯡ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯃꯁꯤ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯗ ꯏꯟꯅꯔꯤꯕ ꯃꯤ ꯈꯨꯏꯟ ꯑꯗꯨꯒ OPD ꯌꯦꯡꯕ ꯆꯪꯐꯝꯗ ꯂꯦꯡꯉꯤꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯇꯁꯦꯡꯅꯃꯛꯇꯤ ꯃꯤ ꯄꯨꯟꯕꯁꯤ ꯃꯁꯤꯒꯤ ꯂꯥꯏꯅꯥꯁꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯈꯤꯇꯪ ꯂꯩꯉꯥꯛꯁꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯀꯥꯟꯗ OPD ꯇꯤꯀꯦꯠꯁꯦ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ OPD ꯌꯦꯡꯉꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯈꯔ ꯑꯦꯛꯁꯄꯥꯟ ꯇꯧꯔꯒ ꯃꯐꯝꯁꯦ ꯈꯔ ꯃꯄꯥꯟꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯅꯥꯠ ꯈꯥꯕꯅꯤ ꯈꯪꯗꯦ ꯖꯤꯡꯒ ꯈꯥꯕꯅꯤ ꯇꯧꯔꯒ ꯈꯔ ꯀꯣꯝꯍꯜꯂꯒ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯀꯩꯒꯨꯝꯕ ꯋꯥꯟꯁ ꯑꯃꯨꯛ ꯑꯦꯐꯦꯛ ꯇꯧꯈ꯭ꯔꯕ ꯃꯅꯤꯄꯨꯔꯗ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯖꯥꯊꯤꯒꯗꯕ ꯌꯥꯝ ꯊꯨꯅ ꯁꯟꯗꯣꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡꯁꯦ ꯄꯥꯏꯈꯠꯄꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯅꯣ ꯍꯧꯖꯤꯛꯐꯥꯎ ꯄꯥꯏꯈꯠꯇ꯭ꯔꯤꯁꯦ ꯑꯗꯣ ꯀꯔꯤ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯂꯩꯔꯤ ꯃꯔꯨꯑꯣꯏꯅ ꯃꯤ ꯇꯤꯟꯕꯁꯤꯡꯁꯦ ꯉꯁꯥꯏꯅ ꯄꯟꯖꯕ ꯑꯩꯈꯣꯏꯒꯤ ꯕꯤꯁꯥꯜ ꯃꯥꯔꯠꯁꯦ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯪꯅꯕ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯃꯐꯝꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯏꯟꯅꯔꯤꯕ ꯃꯐꯝꯅꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯁꯦ ꯏꯟ ꯀꯦꯁ ꯃꯁꯤ ꯂꯥꯏꯔꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯆꯔꯥ ꯇꯥꯟꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯑꯦꯛꯁꯄꯥꯟ ꯈꯔ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯃꯣꯏ ꯒꯦꯞ ꯈꯔ ꯂꯩꯍꯟꯕ ꯈꯔ ꯀꯨꯡꯍꯟꯕ ꯀꯨꯡꯅ ꯇꯥꯕꯁꯤꯡꯗꯨ ꯈꯔ ꯀꯩꯅꯣ
ꯈꯔ ꯁꯥꯡꯅ ꯍꯦꯛ ꯐꯝꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯀꯩꯅꯣ ꯍꯟꯗꯣꯛꯅꯔꯒ ꯍꯥꯏꯇꯥꯔꯦ 마켓 어흥기 마삭 항이 신게 아시지저 시드나 비르가 미 khar common baya bani hujim ni makta hoya ba ima market ahum sida masak che empty lady se sit bender khangde crowd choi bis kha sandok na ba to bi baya bani當佢聽明先當時。ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯁꯨꯇꯤ ꯊꯥꯗꯣꯔꯛꯑꯕꯅꯤ ꯑꯗꯨꯗꯒꯤ ꯒꯦꯗꯔꯤꯡ ꯇꯣꯛꯑꯣ ꯍꯥꯏꯔꯛꯑꯕꯅꯤ ꯂꯣꯁ ꯑꯗꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯎꯁꯁꯤꯡ ꯊꯤꯡꯖꯤꯜꯂꯣ ꯍꯥꯏꯕꯒꯤ ꯄꯣꯠꯇꯤ ꯑꯩꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯊꯤꯡꯖꯤꯜꯂꯦ ꯑꯌꯥꯝꯕꯅ ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯕ ꯊꯤꯡꯉꯛꯑꯕꯅꯤ ꯍꯥꯏꯗꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯊꯤꯡꯖꯤꯜꯂꯛꯑꯕꯅꯦꯕ ꯑꯗꯨꯒ ꯁꯦ ꯁ꯭ꯀꯨꯜ ꯊꯤꯡꯖꯤꯜꯂꯛꯄ ꯁꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯦꯁꯦꯠ ꯃꯌꯥꯝ ꯑꯃ ꯃꯥꯡꯉꯛꯏꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯒ꯭ꯔꯣꯠ ꯂꯩꯒꯗꯕꯁꯤꯗ ꯑꯄꯟꯕ ꯑꯃ ꯄꯤꯔꯤꯅꯦꯕ ꯑꯗꯨꯅ ꯔꯤꯝꯁ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯁꯤꯗ ꯖꯦꯅꯤꯝꯁ ꯇꯨ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯍꯣꯁꯄꯤꯇꯥꯜꯅꯤ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯃꯤꯅ ꯍꯧꯖꯤꯛꯇꯤ ꯖꯦꯅꯤꯝꯁꯁꯨ ꯐꯒꯠꯂꯛꯑꯦ ꯍꯥꯏꯕ ꯇꯥꯏ ꯃꯥꯒꯤ ꯀꯩꯅꯣꯁꯤꯒꯤ ꯄꯣꯄꯨꯂꯔꯤꯇꯤꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯍꯦꯟꯒꯠꯂꯛꯑꯦ CMHT ꯀꯩꯀꯩ ꯂꯥꯛꯄꯗꯒꯤ ꯔꯤꯝꯁꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯒꯠꯂꯛꯑꯦ ꯍꯧꯖꯤꯛꯁꯦ ꯐꯒꯠꯂꯛꯄꯅ ꯃꯤꯁꯤꯡꯁꯤꯅ ꯔꯤꯝꯁꯇ ꯊꯥꯖꯕꯁꯨ ꯍꯦꯜꯂꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯟꯅ ꯆꯠꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯆꯠꯅꯕ ꯍꯧꯔꯕꯅꯤ ꯃꯁꯤꯒꯤꯗꯤ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠꯇꯤ ꯇꯧꯅꯤꯡꯉꯥꯏ ꯂꯩꯕ ꯑꯗꯨꯒ ꯀꯩꯒꯤꯗꯃꯛꯇꯅ ꯃꯈꯣꯏꯅ ꯃꯈꯣꯏꯁꯤꯡꯁꯦ ꯄꯦꯁꯦꯟ ꯂꯥꯛꯏꯕꯁꯤꯡꯁꯤ ꯃꯈꯣꯏꯁꯤꯡꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯃꯤ ꯄꯨꯟꯕꯗꯤ ꯊꯤꯡꯉꯦ ꯍꯥꯏꯔꯒ ꯑꯄꯨꯟꯕ ꯑꯝꯗ ꯄꯨꯂꯞ ꯍꯦꯛꯇ ꯍꯦꯛꯇ ꯍꯣꯟꯖꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯊꯝꯃꯤꯁꯦ ꯃꯁꯤꯒꯤ ꯀꯔꯤꯝꯇ ꯈꯟꯅꯔꯝꯗ꯭ꯔꯤꯁꯦ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯤꯁꯦ ꯃꯁꯤ ꯌꯥꯝ ꯆꯥꯎꯕ ꯑꯍꯣꯕ ꯑꯃꯅꯦꯕ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯃꯔꯛꯁꯤꯗ ꯃꯁꯥꯅ ꯄꯥꯝꯖꯅ ꯑꯩꯁꯤ ꯀꯩꯅꯣꯒꯤ ꯀꯦꯔꯣꯅꯥ ꯅꯥꯔꯕ꯭ꯔꯥ ꯀꯥꯏꯅ ꯆꯤꯡꯅꯖꯔꯒ ꯂꯥꯛꯆꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯑꯕ ꯃꯈꯣꯏꯁꯨ ꯑꯃꯨꯛ ꯃꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕꯤꯗꯦꯕ ꯌꯦꯡꯕꯤꯗ꯭ꯔꯤꯑꯕꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯀꯌꯥꯝ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒꯦ ꯍꯥꯏꯈꯤꯕꯗꯣ ꯉꯁꯥꯏ ꯃꯥꯁ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯄꯜ ꯇꯦꯁꯇꯤꯡꯁꯤ ꯇꯧꯗꯦ ꯀꯣ ꯅꯝꯕꯔ 1 ꯐꯦꯂꯔꯁꯤꯃꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯇꯣꯞꯄ ꯀꯣꯔꯤꯌꯥꯒꯨꯝꯕꯗꯗꯤ ꯃꯣꯏꯗꯤ ꯑꯣꯚꯔ 50,000 ꯄꯔ ꯗꯦ ꯇꯧꯋꯦꯅ ꯁꯦꯝꯄꯜ ꯇꯧꯋꯦ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯗꯤ ꯃꯤ 35 ꯈꯛ ꯇꯧꯔꯒ ꯑꯗꯨꯒ ꯇꯧꯔꯒ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗ ꯑꯃ ꯑꯅꯤ ꯈꯤꯜꯂꯒ ꯑꯗꯨꯒ ꯐꯔꯦꯅ ꯊꯥꯗꯣꯛꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯀꯣꯚꯤꯗꯁꯦ ꯀꯩꯅꯣ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯦ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯂꯥꯟꯕ ꯑꯃꯗꯤ ꯑꯣꯏꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯉꯁꯥꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯥꯛꯏꯁꯤꯡꯁꯦ ꯑꯦꯅꯤ ꯃꯁꯥꯅ ꯂꯣꯛ ꯈꯨꯕ ꯍꯧꯖꯤꯛꯇꯤ ꯑꯦꯋꯥꯔꯅꯦꯁꯀꯤ ꯂꯦꯚꯦꯜꯁꯤꯗꯤ ꯏꯟꯇꯔꯅꯦꯠ ꯊꯣꯛꯂꯛꯄ ꯑꯗꯨꯗꯒꯤ ꯁꯣꯁꯤꯌꯦꯜ ꯅꯦꯠꯋꯥꯔꯀꯤꯡ ꯁꯥꯏꯠ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯇꯦꯂꯤꯚꯤꯖꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯀꯦꯕꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯁꯦ ꯈꯔꯗꯤ ꯑꯦꯋꯥꯔꯅꯦꯁ ꯂꯣꯏ ꯂꯩꯅꯔꯦ ꯑꯗꯨꯅ ꯏꯚꯟ ꯃꯤ ꯈꯔꯗꯤ ꯍꯦꯟꯁꯦꯛ ꯇꯧꯁꯤꯐꯥꯎ ꯌꯥꯗꯕ ꯃꯅꯤꯄꯨꯔꯗ ꯌꯥꯎꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯂꯥꯛꯄꯁꯤꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯁꯨ ꯃꯣꯏꯅ ꯈꯪꯒꯗꯕꯅꯦꯕ ꯃꯣꯏꯅ ꯈꯪꯒꯗꯕꯅꯦꯗꯤ ꯁꯤꯒꯤ ꯀꯦꯁꯁꯤꯅ ꯁꯁꯄꯦꯛ ꯇꯧꯔꯒ ꯂꯥꯛꯄ ꯃꯤꯗꯨꯗꯤ ꯇꯣꯡꯈꯥꯏꯕ ꯃꯐꯝ ꯑꯃꯗ ꯇ꯭ꯔꯤꯠ ꯇꯧꯒꯗꯕꯅꯦꯕ ꯃꯥꯅ ꯂꯥꯛꯏꯁꯤ ꯍꯥꯟꯅ ꯃꯣꯏꯗꯒꯤ ꯍꯥꯟꯅ ꯄꯥꯎꯗꯨ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯃꯥ ꯂꯥꯛꯄꯒꯤ ꯀꯩꯅꯣꯗ ꯃꯤꯁꯤꯡꯅ ꯄꯥꯈꯠꯇꯅꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯁꯤꯟꯒꯗꯕꯅꯦꯕ ꯁꯦ ꯃꯦꯟ ꯑꯣꯏꯅ ꯀꯩꯅꯣꯒꯤ ꯑꯩꯒ ꯇꯤꯟꯅꯖꯕ ꯗꯥꯛꯇꯔ ꯑꯃ ꯂꯩ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯍꯧꯖꯤꯛ ꯃꯁꯥꯁꯨ ꯗꯥꯛꯇꯔ ꯑꯣꯏꯔꯒ ꯂꯩꯕꯅꯤ ꯃꯥꯒ ꯉꯁꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯉꯥꯏ ꯃꯥꯅ ꯍꯥꯏ ꯃꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯏꯪꯂꯦꯟꯗꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯤꯔꯤꯌꯁꯂꯤ ꯂꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯗ ꯇꯣꯡꯈꯥꯏꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯋꯥꯔꯗ ꯑꯃ ꯍꯥꯡꯗꯣꯛꯑꯒ ꯇꯣꯡꯈꯥꯏꯕ ꯔꯨꯝ ꯍꯥꯡꯗꯣꯛꯑꯒ ꯔꯨꯝꯗꯨꯗ ꯁꯤꯒꯤ ꯁꯁꯄꯦꯛꯇꯦꯠ ꯑꯣꯏꯅ ꯃꯁꯥꯅ ꯈꯟꯖꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯑꯩꯈꯣꯏꯅ ꯁꯁꯄꯦꯛꯇꯦꯠ ꯑꯣꯏꯅ ꯃꯁꯤꯅ ꯄꯨꯔꯛꯄꯁꯤꯡꯗꯨꯒꯤ ꯇꯣꯡꯈꯥꯏꯅ ꯂꯥꯌꯦꯡꯅꯕꯅꯤ ꯑꯗꯨꯁꯨ ꯍꯦꯛꯇ ꯄꯨꯔꯛꯑꯒ ꯂꯥꯌꯦꯡꯗꯦ ꯍꯥꯏꯕ ꯃꯣꯏ ꯂꯥꯛꯑꯝꯗꯥꯏꯗ ꯐꯣꯟꯗ ꯍꯥꯟꯅ ꯏꯟꯐꯣꯔꯝ ꯇꯧꯔꯛꯀꯗꯧꯅꯤ ꯁꯤꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯚꯥꯏꯔꯁ ꯄꯛꯏꯕ ꯅꯨꯄꯥꯗꯨꯅ ꯃꯗꯥꯏꯗ ꯁꯟꯗꯣꯛꯑꯝꯕꯒꯤ ꯄꯣꯠꯇꯨꯒꯤ ꯆꯥꯡꯗꯣ ꯌꯥꯝ ꯇꯥꯏꯑꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯁꯤ ꯖꯦꯅꯤꯝꯁꯇ ꯍꯟꯗꯛ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇꯧꯕ ꯃꯥꯜꯂꯦ ꯉꯔꯥꯡ ꯅꯍꯥꯟꯁꯤ ꯀꯩꯅꯣꯒ ꯁꯦꯃꯤꯅꯥꯔꯒ ꯈꯟꯗꯅ ꯇꯧꯔꯒ ꯇ꯭ꯔꯥꯏ ꯃꯆꯥ ꯑꯃꯗꯤ ꯇꯧꯒꯦ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯨꯃꯛꯇꯤ ꯌꯥꯝꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯑꯥꯗ ꯂꯧꯈꯠꯂꯤꯕ ꯍꯦꯜꯊꯀꯤ ꯑꯦꯋꯥꯔꯅꯦꯁꯀꯤ ꯃꯣꯏꯒꯤ ꯂꯦꯚꯦꯜ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯒꯤ ꯃꯣꯏꯒꯤ ꯂꯦꯚꯦꯜ ꯑꯣꯐ ꯀꯤꯌꯔꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗꯤ ꯌꯧꯗꯕꯤꯗ ꯍꯦꯛꯇ ꯈꯜꯂꯒ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯗꯨꯁꯨ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯃꯨꯛ ꯄꯪꯂꯥꯛꯀ ꯂꯥꯛꯁꯟꯕꯅꯤꯅ ꯀꯩꯅꯣ ꯄꯤꯗ꯭ꯔꯦ ꯑꯗ ꯑꯩꯈꯣꯏ ꯃꯣꯗꯦꯜꯅꯤꯗꯤ ꯍꯥꯏꯔꯒ ꯀꯩꯅꯣꯗꯤ ꯏꯟꯗꯤꯌꯥꯗ ꯆꯠꯂꯤꯕ ꯃꯣꯗꯦꯜꯅꯤ ꯑꯩꯈꯣꯏꯅ ꯇꯝꯃꯤꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯐꯝꯗ ꯆꯠꯄꯗ ꯇꯝꯕꯒꯤ ꯀꯥꯏꯒꯦꯕ ꯀꯔꯅꯥꯇꯀꯥꯗ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯃꯥꯏꯜ ꯑꯣꯏꯕ ꯂꯥꯏꯅꯥ ꯂꯥꯌꯦꯡꯕ ꯌꯥꯔꯔꯣꯏꯅ ꯉꯁꯤ ꯑꯣꯔꯗꯔ ꯊꯣꯛꯏꯕꯅꯤ ꯁꯤꯒꯤ ꯃꯇꯧꯁꯤ ꯇꯝꯁꯤ ꯍꯥꯏꯔ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯅꯦꯕ ꯑꯐꯕ ꯄꯣꯠꯇꯨꯗꯤ ꯇꯝꯒꯗꯧꯅꯤ ꯁꯤꯅꯦ ꯑꯩꯈꯣꯏ ꯍꯥꯏꯖꯩꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯩꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ
ꯑꯩꯈꯣꯏꯒꯤ ꯃꯤ ꯆꯤꯟꯕꯁꯤꯡꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯁꯦ ꯏꯃꯥ ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯏꯃꯥꯁꯤꯡꯁꯦ ꯃꯁꯥ ꯐꯅꯌꯥꯝ ꯀꯜꯂꯒꯁꯨꯅꯦꯀꯣ ꯃꯈꯣꯏꯁꯤꯡꯒꯤ ꯍꯦꯜꯊ ꯆꯦꯛꯑꯞ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯃꯣꯏꯒꯤ ꯈꯔ ꯆꯤꯡꯅꯕꯗꯨꯅ ꯁꯦꯝꯄꯜꯗꯣ ꯃꯣꯏꯅ ꯂꯧꯔꯒ ꯇꯦꯁ ꯇꯧꯕ ꯌꯥꯔꯕꯅꯤ ꯉꯁꯥꯏꯒꯤ ꯂꯥꯞꯅ ꯂꯥꯞꯅ ꯐꯝꯍꯟꯕꯤꯕꯗꯨꯁꯨ ꯑꯗꯨꯁꯨ ꯑꯦꯔꯦꯟꯖ ꯃꯈꯜ ꯑꯃꯅꯤ ꯑꯗꯨ ꯃꯥꯔꯀꯦꯠ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯀꯩꯅꯣꯗꯒꯤ ꯄꯨꯛꯆꯥꯛꯅ ꯍꯦꯟꯅ ꯂꯨꯕꯅꯤꯅ ꯑꯗꯨꯒ ꯄ꯭ꯂꯁ ꯀꯩꯅꯣꯁꯤꯒꯤ ꯑꯩꯈꯣꯏ ꯁꯦꯟ ꯇꯥꯟꯗꯕ ꯌꯥꯗꯕꯒꯤ ꯑꯗꯨꯋꯥꯏꯒꯤ ꯚꯦꯂꯨ ꯑꯃꯗ ꯍꯤꯡꯗꯕ ꯌꯥꯗꯕꯒꯤ ꯁꯤꯔꯁꯨ ꯌꯥꯏꯅ ꯊꯣꯛꯂꯛꯄꯒꯤ ꯄꯣꯠ ꯑꯃꯈꯛꯇ ꯂꯩꯅꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯨꯕꯗꯤ ꯈꯔ ꯑꯗꯨꯝ ꯋꯥꯅꯤ ꯑꯗꯨ ꯋꯥꯏ ꯍꯥꯏꯗꯅꯁꯨ ꯃꯥꯔꯀꯦꯠ ꯃꯌꯥꯁꯤꯗ ꯃꯤ ꯑꯃ ꯍꯦꯛ ꯂꯥꯛꯑꯒ ꯈꯨꯠ ꯍꯥꯝꯅꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯤꯔꯕ ꯑꯗꯨꯗꯒꯤ ꯀꯩꯅꯣꯗ ꯁꯦꯅꯤꯇꯥꯏꯖꯔ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔꯗꯣ ꯈꯔ ꯑꯃꯅꯤ ꯍꯦꯛ ꯑꯗꯨꯝ ꯈꯔ ꯊꯝꯕꯤꯔꯕ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔꯗꯤ ꯂꯣꯏꯅꯃꯛꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯁꯤ ꯗꯥꯛꯇꯔꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯀꯣ ꯑꯗꯨ ꯈꯨꯠ ꯍꯥꯝꯕꯁꯤꯗꯤ ꯌꯥꯝ ꯀꯃꯟꯅꯤ ꯁꯤꯐꯧꯇꯤ ꯊꯝꯕꯤꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯑꯦꯋꯥꯔꯅꯦꯁꯁꯦ ꯉꯁꯤ BJPꯒꯤ ꯃꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯍꯧꯕꯗꯨ ꯅꯠꯇꯕꯗ ꯑꯁ꯭ꯋꯥꯏꯗ ꯑꯦꯋꯥꯔꯅꯦꯁ ꯀꯅꯥ ꯇꯧꯒꯦꯕ ꯁꯦ ꯑꯁꯥ ꯚꯥꯔꯤꯗ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯁꯥ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯁꯥꯁꯤꯡꯁꯤꯅ ꯃꯣꯏꯁꯤꯅ ꯃꯣꯏ ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯁ꯭ꯇꯤꯜ ꯅꯣ ꯑꯁꯥ ꯀꯅꯥꯝꯇ ꯁꯤꯖꯤꯟꯅꯗꯦꯕ ꯀꯩꯅꯣꯗ ꯍꯣꯏ ꯈꯨꯡꯒꯪꯗ ꯀꯔꯤꯗ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗ ꯇꯧꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯔꯨꯔꯦꯜꯗ ꯇꯧꯒꯗꯧꯅꯦꯅ ꯈꯜꯂꯒ ꯇꯧꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯃꯣꯏꯗ ꯄꯤꯔꯤꯕ ꯑꯦꯁꯥꯏꯟꯃꯦꯟꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒ ꯀꯩꯊꯦꯜꯁꯤꯁꯨ ꯌꯥꯝ ꯎꯔꯨꯕ ꯃꯐꯝ ꯑꯃꯅ ꯁꯤꯗꯩꯁꯤꯗ ꯃꯣꯏ ꯃꯌꯥꯝꯗꯣ ꯆꯠꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯍꯥꯝꯕꯒꯤ ꯍꯩꯅꯕꯤ ꯊꯝꯅꯕ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯤꯁꯤꯡꯗꯨꯁꯨ ꯍꯥꯝꯕꯁꯦ ꯗꯔꯀꯥꯔ ꯑꯣꯏꯌꯦꯀꯣ ꯑꯣꯏꯅ ꯈꯜꯍꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯦꯖꯔꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯧꯈꯠꯇ꯭ꯔꯤ ꯄ꯭ꯂꯁ ꯑꯗꯨ ꯈꯛꯇꯗ ꯅꯠꯇꯕꯗ ꯂꯧꯈꯠꯇꯕꯒꯤ ꯆꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯐꯥꯎꯕꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗꯅꯦ ꯍꯥꯏꯁꯦ ꯏꯟ ꯀꯦꯁ ꯃꯥꯁ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯀꯩꯅꯣ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯌꯥ ꯚꯦꯟꯇꯤꯂꯦꯇꯔ ꯀꯌꯥ ꯂꯩꯒꯦꯕ ꯚꯦꯟꯇꯤꯂꯦꯇꯔꯁꯦ ꯔꯤꯝꯁꯇ 3 ꯂꯩꯍꯟ ꯇꯥꯏ ꯑꯗꯨꯒ ꯀꯩꯅꯣꯗ ꯖꯦꯅꯤꯝꯁꯇ 2 ꯂꯩꯍꯟ ꯇꯥꯏ ꯑꯗꯨ ꯁꯤ ꯃꯇꯝꯁꯤꯗ ꯚꯦꯟꯇꯤꯂꯦꯇꯔꯁꯨ ꯐꯅꯌꯥꯝ ꯂꯧꯁꯤꯟ ꯌꯥꯔꯕꯅꯦꯕ ꯑꯗꯨꯕꯨ ꯀꯩꯅꯣꯅ ꯑꯩꯅ ꯔꯤꯝꯁꯇ ꯉꯁꯤꯁꯤ ꯂꯥꯏꯕꯛ ꯐꯔꯨꯕ ꯍꯥꯏꯕꯗ ꯑꯩꯅ ꯄꯥꯎ ꯑꯃ ꯂꯧꯒꯦꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯈꯪꯕ ꯃꯇꯝꯗ ꯔꯤꯝꯁꯀꯤ ꯑꯣꯏꯅꯗꯤ 76 ꯚꯦꯟꯇꯤꯂꯦꯇꯔꯁ ꯑꯣꯜꯔꯦꯗꯤ ꯊꯥ 3ꯀꯤ ꯃꯃꯥꯡꯗ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯀꯣꯏꯟꯁꯤꯗꯦꯟꯇꯦꯂꯤ ꯂꯥꯛꯑꯒꯗꯤ ꯁꯤꯒꯤꯗꯁꯨ ꯀꯥꯟꯅꯕ ꯑꯗꯨꯝ ꯑꯣꯏꯅꯤꯅ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯑꯁꯥ ꯇꯧꯖꯩ ꯑꯗꯨꯒ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯗꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯊꯃꯣꯏꯗ ꯉꯥꯛꯇ ꯐꯥꯎꯕ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨꯒ ꯋꯥꯈꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯛꯇꯧꯗ ꯇꯧꯔꯛꯄꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯣ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯗꯕ ꯄꯣꯂꯤꯁꯤ ꯌꯥꯎꯗ꯭ꯔꯕꯅꯤ나 ꯂꯩꯕꯥꯛ ꯅꯨꯡꯁꯤꯔꯤꯅꯦꯅ ꯑꯩꯈꯣꯏ ꯁꯦꯕꯥ ꯇꯧꯅꯤꯡꯉꯦꯅ ꯑꯩꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯄꯣꯟꯇꯦꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯅ ꯁꯣꯝꯗ ꯁꯣꯛꯑꯗꯤ ꯑꯗꯨꯁꯨ ꯈꯟꯒꯗꯧꯅꯦꯕ ꯑꯗꯨꯅ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯈꯨꯗꯤꯡꯃꯛ ꯇꯥꯟꯅꯔꯀꯥꯟꯗ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯁꯤꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤ ꯁꯣꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤ ꯁꯣꯛꯀꯅꯤ ꯑꯗꯨꯅ ꯀꯔꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯀꯝꯄꯦꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤ ꯑꯩꯈꯣꯏ ꯁꯤ ꯐꯥꯏꯠ ꯇꯧꯁꯤ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯇꯦꯂꯤꯚꯤꯖꯟꯗ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯗ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯁꯤ ꯑꯗꯨꯒ ꯁꯦ ꯄꯝꯐ꯭ꯂꯦꯠ ꯃꯌꯥꯝ ꯑꯃ ꯄꯣꯁꯇꯔ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯑꯁꯤ ꯑꯗꯨꯒ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯩꯅꯣ ꯗꯔꯀꯥꯔ ꯑꯣꯏ ꯆꯤꯡꯅꯕ ꯃꯤ ꯈꯔ ꯍꯦꯟꯅ ꯀꯤꯖꯕ ꯈꯔ ꯍꯦꯟꯅ ꯆꯤꯡꯅꯒꯟꯕ ꯃꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯜꯂꯁꯤ ꯃꯥꯛꯁ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯜꯂꯁꯤꯗꯤ ꯍꯥꯏꯗꯦꯕ ꯑꯩ ꯅꯍꯥꯟ ꯃꯥꯛꯁ ꯂꯩꯕ ꯆꯠꯂꯦ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯂꯩꯕ ꯆꯠꯂꯦ ꯀꯩꯅꯣꯒꯤ ꯃꯦꯇ꯭ꯔꯤꯀꯥ ꯂꯣꯏꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯔ ꯑꯃꯁꯨꯡ ꯂꯩꯕ ꯆꯠꯄꯗ ꯑꯃꯠꯇ ꯐꯪꯗꯦ ꯗꯨꯀꯥꯟꯁꯤꯡꯁꯦ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯣꯛ ꯑꯣꯏꯅ ꯂꯣꯏ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯌꯥ ꯀꯟꯅ ꯁꯤꯒꯨꯝꯕꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯤ ꯈꯔꯗꯤ ꯑꯗꯨꯗꯩꯗ ꯑꯁ ꯆꯪꯉꯨꯔ ꯅꯣꯏꯅ ꯄꯥꯈꯠꯄ ꯌꯥꯎꯔꯤꯑꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯊꯣꯛꯇꯅꯕ ꯄꯥꯈꯠꯍꯜꯂꯣꯏ ꯄꯦꯅꯤꯛꯇꯤ ꯑꯣꯏꯒꯅꯨ ꯍꯥꯏꯕ ꯄꯦꯅꯤꯛ ꯑꯣꯏꯗꯅꯕꯒꯤ ꯄꯣꯠꯇꯨꯗꯤ ꯁꯤꯟꯕꯤꯗꯕ ꯑꯩꯈꯣꯏ ꯈꯪꯉꯦ ꯀꯃꯥꯏꯅ ꯈꯪꯒꯦꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ 2,25,625 ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯌꯦꯡꯉꯛꯄꯗ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯑꯦꯐꯦꯛꯇꯦꯠ ꯀꯦꯁꯁꯦ ꯁꯤꯕꯁꯨ 9,277 ꯍꯦꯜꯂꯦ ꯌꯧꯔꯦ ꯑꯗꯣ ꯈꯪꯒꯗꯕ ꯑꯃꯗꯤ ꯔꯤꯀꯣꯚꯔꯗꯤ ꯌꯥꯝ ꯋꯥꯡꯉꯦꯕ ꯔꯤꯀꯣꯚꯔꯁꯦ 85,831 ꯍꯦꯟꯅ ꯂꯥꯌꯦꯡꯈ꯭ꯔꯕꯅꯦꯕ ꯏꯟꯗꯤꯌꯥꯗꯁꯨ ꯁꯦ 197 ꯅꯥꯕꯁꯤ ꯃꯅꯨꯡꯗ 3ꯗꯤ ꯁꯤꯔꯦ 3ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯆꯣꯡꯊꯔ ꯁꯤꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨ 2 ꯑꯃꯗꯤ ꯀꯩꯅꯣꯅꯦ ꯑꯗꯨ ꯔꯤꯀꯣꯚꯔꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕ ꯔꯥꯖꯁꯊꯥꯟꯗ ꯏꯇꯥꯂꯤꯌꯥꯟ ꯃꯅꯥꯎ 2 ꯂꯥꯌꯦꯡꯕꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯈꯔ ꯑꯍꯟꯅꯤ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯂꯨꯅ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯣ ꯑꯃꯗꯨ ꯂꯥꯌꯦꯡꯕ ꯐꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯑꯃꯗꯨꯗꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯑꯦ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯒ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯅꯥꯔꯝꯕꯗꯒꯤ ꯐꯔꯒ ꯃꯌꯨꯝꯗ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯄꯣꯠ ꯑꯃꯗꯤ ꯅꯠꯇ꯭ꯔꯤꯕ ꯃꯁꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯗ ꯁꯤ ꯁꯟꯗꯣꯔꯛꯇꯅꯕ ꯍꯤꯗꯥꯛ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛꯇ ꯀꯟꯅ ꯂꯧꯈꯠꯄꯁꯤꯒꯤ ꯋꯥꯅꯦꯕ ꯂꯧꯈꯠꯂꯤꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯉꯁꯥꯏꯒꯤ ꯃꯤ ꯌꯥꯝ ꯔꯤꯀꯣꯚꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯌꯥꯝꯁꯨ ꯐꯩ ꯆꯦꯛꯁꯤꯜꯂꯒꯗꯤ ꯐꯩ ꯐꯖꯅ ꯂꯧꯈꯠꯂꯒꯗꯤ ꯐꯩ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯅꯕ ꯅꯥꯔꯛꯑꯒꯗꯤ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯅꯕꯒꯤ ꯃꯐꯝꯁꯦ ꯐꯖꯅ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗꯁꯤꯡꯁꯦ ꯐꯖꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯇꯧꯔꯒ ꯊꯝꯕ ꯑꯃ ꯆꯪꯉꯦ ꯍꯧꯖꯤꯛꯄꯨ ꯕꯦꯗ ꯀꯌꯥ ꯂꯩꯒꯦ ꯕꯦꯗ 9 6 ꯑꯗꯨ ꯃꯤ 50 ꯅꯥ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ
सिगुम्बा मैमसे अखोई लौखोकदबदो यम वाले हाइजबनी अदुगा अइना अरोबना हारोबा हाइदि हनदकसिगि ओइना अरोबना अइना हाइजनिंगबसी मणिपुर गवर्नमेंट हुजिक याम थुना ngasi WHO gi inspector amasu laame hai mak nasu ai kari haramadu makti hujibakidi pau phangdri adubu thuina pelam dong mande yam nuaje haibdi manipur ko ju oiba phibam masi yamna peningai oida bhai tare tawudo kya ama lerega su atopa nakal amrom da chekin thorang lokol yade pang lokal laga maru oiba tawudo kya amadi lokhot tabi mami chaung tare ba phomdani matang swara break am lojage break ki matong yam tonjage pek news meng ta do laibiu मैम अमुक ताम नोक्चरी खनरम लिबसी कोविड-19 कोरोना वायरस की कोई मणिपुर होजिक सिक्सन थोरांग अहोब क्याम लेरिबसी अखोइना ngairibasi केस अमा कंफर्म ओइरे हाइबदुरा हाइबगी वहंग अमा चावंग लाकपसिगी मतांगदनी आई मखाताना डॉक्टर लाक्सगे डॉक्टर ngasagi रिकवर की मतांगसी कोइना फगलकपि चांगी दं वांगी अदुगा जयपुर दसु अखोइगी तोंगान तोंगान हिदाक अहोम मोइना मिक्स तरो कापग मतुंगदा फगलकपगी पावसि लेइदि अदुगा यूएस दा कइदा अखोइगी यूएस की प्रेसिडेंट फावबा लाउथोखिबा लेरे मोइना ह्यूमन दा टेस्ट तरो वैक्सीन जेना अदा मसिगी मतांगदि अखोइना होजि करी करी अखोइना फ्यूचर दा ओरपा याबसिंग नियर फ्यूचर दा मसिगी वैक्सीन दि थोरपा याबगी चांग यामना वांगे हाइदो हाइगदोरिब्रा तगना ngasagi जयपुर दा तौगिबा दुमाइना अखोइगी एचआईवी एस सिजनबा ड्रग्स ने मलेरिया ने अदुगा अम अतोपा अमगा यावबने दुम मखोइसे पुल्लकांदा कापदगी हारिबा पेशेंट से अनिरक खन्ना मोइसे अमुक टेस्ट तौरे अनिरक अदुम कोविड सिदम नेगेटिव ओइबगी फिबम अमदि लाइ सी मतंग दे कोइना करी करी खनाबि याय अखोइगी हुजकी डॉक्टर सिंगना राजस्थान सिनरी से एड्स पेशेंट दा लाइंग बा सेकेंड लाइन रिजिम ट्रक अहुंगा मलेरिया दा सिने क्लोरोक्विन का फॉर्मुलेशन से हुजिसो आईसीएमआर की प्रोटोकॉल दा सिसिनो है लेरबनी अदुना एसएस इंडिया की ओइना मी अचानी ने हाइरिस को 197 ने प्रेमचंद हाइरो दैट इज 200 ने हरदी 200 से मई द सीरीमना रिकवरी चांस 98% दे रिकवरी की चांस ले रही बा इंडिया की ओइना अराउंड 96 अखोई 98 ने हाइरिस अदुगा इंटरनेशनल की सु 94 95 से रिकवरी चांस ले बने अदुना याम का है ना पैनिक तो वो पाखल पड़ी दरकार लेते जानी ऑन द वे कोई की मतंग मतुई ना ऐसा भी लाइक ना बिस्दा थोड़े समय ना ड्यू कोर्स सोई ना इजराइल ना और अमेरिका ना सो तो थोड़ा कने वो खाली मरक सिदा एक क्रिटिसाइज की बात देना थे आयुष की डॉक्टर सिंह ना मकोई इधर आर्सेनिक बेस मामले अजीब तो रगा फाइ है ने सुमा तो ना हिदाक से फ्री मोया दि प्रिवेंटिव मेजर्स नि है प्रिवेंटिव ने तो इम्यून भगत ना नमने हाई को असिमसिउ तौरी अदुगा मसे हाउ फार सी काना बनो एनीवे काना बो इसनो खले मोय फ्रीली एंटोइसे अदुगा मरक सिदैदा याम किरे मरक सिदा मणिपुर दा कोई स्वाइन फ्लू अमा पॉजिटिव हो है असिगी दिदा तामी फ्लू इदु मरंग काइने मणिपुर की गवर्नमेंट की अदु लेबने ना सिंग ngai ओइदे अदुगा आइन हुजिक खोइ रिंकुना सहाय किबा यामना vulnerable ओइबा हुजिक मार्च की मिडल सिदगी ना मे जून जवाब से हॉस्पिटल की पीक सीजन ने ओपीडी ने सतेसन पर लेबदु हुजि लिसिंग मचनी लिसिंग मचंग एग्रीगेट है पुंजल लकदुइ मतम से मसेरे गवर्नमेंट ना स्पेसिफिक ओइबा प्लान खरा लखत हनिंगी गसी रिंकुना हाय गेबा कर्नाटक त कइदे माइनर से यादी येंगनु लाकपिरन होइसे नाना लाइबा मरक्सिदा अखोइगी टेम्परेचर येंगनबसि तौरगरा फीवर दे लाकपसिंग की प्रायोरिटी द मोय ngakta yengnabase segregate तौरगा खंदोगा ओपीडी लाकपसिदा मेशिनरी खरी अखोइ असai रिंकुना हायबा आशा डिप्लॉय तो बिगेरा गवर्नमेंट हॉस्पिटल सिंगदा रिम्स सु पैरामेडिकल स्टाफ सिंग टेक्नीशियन सिंग से ओपीडी से द हेल न डिप्लॉय तौरगा पेशेंट सेग्रीगे खंदोक सेबो करंबा लोक खुरगा लाइव तो लाकपसिंग जिंग आइनहंदना मयाम गो पुनहंदना पुथोगा मफम से थुन येंबिनबा मयाम मिक्स तौबसे अखोइ दे याम साथी दोइसे पीक सीजन इन अप्रैल मे से तिंगत सिनकान से अमसे जो कोविड-19 जो 100 वक्त वर्दी अनाब सस्पेक्टेड लाकदो फीवर वांगब लोखरबदी खाइदो ओमेंग पुलन रे येंगनबसे गवर्नमेंट लखत हनिंगी
ꯃꯁꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩ ꯂꯧꯈꯠꯂꯛꯀꯅꯤꯁꯨ ꯈꯜꯂꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯊꯤꯡꯀꯤꯡꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯃꯣꯏ ꯃꯤꯇꯤꯡ ꯌꯥꯎꯗꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯔꯤꯡꯀꯨꯅ ꯍꯥꯏꯕ ꯀꯔꯅꯥꯇꯀꯒꯤ ꯃꯣꯗꯦꯜꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯀꯤꯅꯔꯤꯕ ꯀꯣꯚꯤꯗ ꯍꯥꯏꯔꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯁꯟꯗꯣꯛꯄ ꯂꯥꯏꯅꯥ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯂꯥꯌꯦꯡꯉꯒꯗꯤ ꯑꯗꯨꯝ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯕ ꯌꯥꯕ ꯑꯗꯨꯒ ꯑꯗꯨꯝ ꯔꯤꯀꯚꯔ ꯇꯧꯕ ꯌꯥꯕ ꯑꯣꯏꯔꯒꯁꯨ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯔꯤꯀꯚꯔ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕ꯭ꯔꯥ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯄꯥꯏꯈꯠꯂꯦ ꯍꯥꯏꯕ ꯋꯥꯍꯪꯗꯨꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯑꯩ ꯑꯔꯣꯏꯕꯗ ꯇꯥꯃꯣ ꯔꯤꯡꯀꯨꯗ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯄꯥꯎꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯇꯣꯞꯄ ꯑꯕ꯭ꯔꯣꯗꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡ ꯃꯈꯣꯏꯅ ꯐꯣꯟꯗ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯐꯣꯟꯗ ꯔꯦꯀꯣꯔꯗ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯆꯦꯛꯁꯤꯟꯅꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯒꯤ ꯁꯤꯝꯇꯝꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯄꯗꯤ ꯑꯦꯅꯤ ꯍꯥꯎ ꯌꯥꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯄꯦꯅꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯒꯨꯝꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯂꯩꯔꯦꯅ ꯑꯗꯨꯁꯨ ꯇꯥꯛꯄꯤꯔꯛꯄ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯐꯤꯂꯤꯄꯤꯟꯁꯇ ꯂꯩꯕ ꯑꯗꯨꯒ ꯃꯂꯦꯁꯤꯌꯥꯗ ꯂꯩꯕ ꯃꯣꯏ ꯈꯔ ꯑꯗꯨꯝ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯊꯥꯗꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯎꯄꯥꯏ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯁꯇꯦꯠꯇ ꯕꯁꯇꯒꯤ ꯆꯪꯈꯤꯕ ꯃꯌꯥꯝꯁꯦ ꯏꯟꯀ꯭ꯂꯨꯗꯤꯡ ꯃꯁꯤ ꯏꯟꯇꯔꯁꯇꯦꯠ ꯅꯠꯇꯕꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯊꯣꯛꯂꯛꯄ ꯑꯉꯥꯡꯕ ꯌꯥꯎꯔꯕꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯠꯁꯦꯜꯐꯁꯤ ꯀꯣꯚꯤꯗꯀꯤ ꯀꯦꯁ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯊꯦꯡꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯅꯤ ꯍꯥꯎ ꯇꯧꯗꯅ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯁ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯁꯤ ꯑꯃꯨꯛ ꯂꯧꯈꯠꯂꯒ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯏꯟ ꯀꯦꯁ ꯑꯃꯈꯛ ꯍꯦꯛ ꯌꯥꯎꯔꯝꯕ ꯃꯇꯝꯗ ꯈꯨꯗꯣꯡ ꯊꯤꯕ ꯊꯣꯛꯀꯗꯕ ꯍꯥꯏꯕꯗꯤ ꯂꯥꯏꯅꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯔꯤꯀꯚꯔ ꯇꯧꯕ ꯉꯝꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯕꯗ ꯂꯥꯏꯕ ꯑꯔꯥꯏꯕ ꯂꯥꯏꯅꯥ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯗꯨꯒꯤ ꯃꯐꯝꯗꯨ ꯑꯩꯈꯣꯏꯅ 1,000 2,000 ꯅꯠꯇ꯭ꯔꯒ 100 ꯅꯥꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯍꯦꯛꯇ ꯐꯔꯛ ꯇꯥꯒꯗꯧꯕ ꯑꯃ ꯑꯣꯏꯕꯅꯤ나 ꯃꯗꯨꯗꯩ ꯀꯜꯍꯧꯅꯕ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯕꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯆꯪꯈ꯭ꯔꯤꯕꯁꯤꯡꯁꯤ ꯇ꯭ꯔꯦꯁ ꯇꯧꯔꯒ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣꯅ ꯊꯤꯗꯣꯛꯑꯒ ꯍꯧꯖꯤꯛ ꯇꯧꯕꯗꯨꯗꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯟꯈꯠꯂ ꯇꯧꯕꯗꯨꯗꯤ ꯌꯥꯝ ꯂꯨꯔꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯃꯣꯏꯁꯤꯗ ꯈꯔ ꯂꯥꯏꯔꯤꯁꯤ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯄ ꯀꯥꯡꯕꯨꯒꯤꯗꯤ ꯈꯔ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯥꯏꯗꯤ ꯃꯣꯏꯗ ꯔꯦꯀꯣꯔꯗ ꯂꯩꯕꯅꯤꯅ ꯍꯣꯔꯦꯟ ꯁꯣꯝꯗ ꯕꯁꯇ ꯂꯥꯛꯏꯕ ꯑꯗꯩ ꯀꯩꯅꯣꯗ ꯂꯥꯛꯏꯁꯤꯡꯁꯤꯗꯤ ꯊꯤꯗꯣꯛꯄꯗꯤ ꯈꯔ ꯋꯥꯔꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯌꯥꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯁ ꯑꯩꯈꯣꯏꯒꯤ ꯇꯦꯁꯇꯤꯡ ꯀꯩꯅꯣꯁꯦ ꯃꯁꯤ ꯍꯧꯖꯤꯛꯁꯤ ꯂꯧꯈꯠꯄ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯤ ꯌꯥꯔꯤꯈꯩ ꯃꯤꯁꯤꯡꯁꯦ ꯌꯥꯔꯤꯈꯩ ꯇꯦꯁꯁꯦ ꯇꯧꯔꯀꯥꯟꯗ ꯐ꯭ꯔꯤ ꯑꯣꯏꯔꯦꯅ ꯍꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕꯒꯤ ꯊꯧꯗꯥꯡ ꯑꯃ ꯂꯧꯈꯠꯄ ꯃꯇꯝ ꯌꯧꯔꯕ꯭ꯔꯥ ꯃꯔꯝꯗꯤ 15 ꯇꯧꯕ ꯃꯇꯝꯗ 15ꯃꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯄꯣꯖꯤꯇꯤꯚ ꯂꯩꯇꯦꯅ ꯑꯩꯈꯣꯏꯅ ꯃꯤꯄꯥꯏꯒꯅꯨꯒ ꯍꯥꯏꯕꯗꯨꯁꯨ ꯃꯤꯄꯥꯏꯔꯤꯕꯅꯤꯅ ꯃꯤꯁꯤꯡꯁꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯏꯕꯅꯤꯗꯣ ꯑꯗꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯁꯨ ꯉꯁꯥꯏꯒꯤ ꯍꯣꯏ ꯉꯁꯥꯏ ꯀꯔꯅꯥꯇꯀ ꯃꯣꯗꯦꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜꯅ ꯍꯥꯏꯕꯤꯈꯤꯕ ꯄꯣꯠꯁꯦ ꯁꯤꯕꯨꯗꯤ ꯍꯧꯖꯤꯛ ꯄꯤꯛ ꯑꯋꯥꯔꯅꯤꯅ ꯄꯤꯛ ꯃꯇꯝꯅꯤꯅ ꯑꯪꯀꯜꯅ ꯗꯥꯛꯇꯔꯅꯤꯅ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯂꯩꯕꯅꯤꯅ ꯃꯁꯤ ꯆꯥꯅꯩꯌꯦꯅ ꯍꯥꯏꯕꯤ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯍꯥꯏꯕꯤꯔꯤꯅꯤ ꯑꯗꯨꯒ ꯃꯤꯆꯝ ꯑꯃꯒꯤ ꯄꯥꯎꯃꯤ ꯑꯃ ꯃꯤꯠꯌꯦꯡꯗꯅ ꯍꯣꯏ ꯃꯗꯨꯕꯨꯗꯤ ꯐꯔꯝꯕ ꯌꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯗꯨꯒꯤ ꯃꯣꯗꯦꯜꯗꯨ ꯇꯧꯕꯒꯤ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯃꯥꯏꯜ ꯑꯣꯏꯕꯗꯨꯒꯤꯁꯨ ꯂꯥꯌꯦꯡꯕ ꯌꯥꯕ ꯑꯗꯒꯤ ꯀꯩꯅꯣꯒꯤꯁꯨ ꯂꯥꯌꯦꯡꯕ ꯌꯥꯕ ꯑꯅꯤꯗꯨꯃꯛꯇꯣ ꯑꯗꯨꯝ ꯁꯦꯝꯕꯤꯕ ꯌꯥꯏ ꯍꯥꯏꯕ ꯑꯗꯣ ꯁꯦꯝꯕꯤꯕ ꯌꯥꯏ ꯍꯥꯏꯁꯦ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯁꯦ ꯐꯖꯅ ꯌꯥꯝ ꯆꯥꯎꯕ ꯑꯗꯒꯤ ꯁ꯭ꯇꯥꯐ ꯌꯥꯝ ꯂꯩꯈ꯭ꯔꯕ ꯄꯣꯠꯅꯦꯕ ꯑꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯁ꯭ꯄꯦꯁꯦꯜ ꯀꯩꯅꯣ ꯀꯦꯖꯨꯋꯦꯜꯇꯤꯒꯤ ꯃꯊꯛꯁꯤꯗꯁꯨ ꯔꯨꯝ ꯃꯌꯥꯝ ꯑꯃ ꯍꯥꯡꯗꯣꯛꯑꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯔꯤꯒꯤ ꯑꯅꯥꯕ ꯂꯥꯛꯄꯗ ꯊꯝꯅꯕ ꯃꯌꯥꯝ ꯂꯩꯔꯕꯅꯦꯕ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯔꯤꯝꯁꯇꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯗ ꯇꯧꯕ ꯃꯇꯧꯁꯤꯡꯗꯨ ꯇꯝꯃꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯤꯜꯍꯟꯅꯤꯡꯉꯤ ꯑꯄꯥꯝꯕ ꯁꯤꯜꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯑꯗꯨꯕꯨ ꯃꯣꯏꯗ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗ ꯑꯃ ꯂꯩ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗꯁꯤꯗꯁꯨ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯇꯥꯖꯕꯗ ꯗꯣꯛꯇꯔ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯄꯦꯔꯥꯃꯦꯗꯤꯛ ꯂꯩꯔꯤꯕꯁꯤꯡ ꯑꯗꯒꯤ ꯗꯣꯛꯇꯔꯁꯤꯡꯕꯨꯗꯤ ꯑꯗꯨꯝ ꯈꯪꯉꯝꯕꯅꯤꯀꯣ ꯑꯗꯨꯕꯨ ꯄꯦꯔꯥꯃꯦꯗꯤꯛ ꯂꯩꯔꯤꯕ ꯑꯗꯒꯤ ꯅꯟ ꯀꯩꯅꯣ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯃꯈꯣꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯂꯦꯚꯦꯜꯁꯤꯁꯨ ꯀꯥ ꯍꯦꯟꯅ ꯋꯥꯡꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏ ꯁꯣꯝꯗ ꯌꯧꯔꯛꯑꯕ ꯃꯇꯝꯗ ꯀꯣꯚꯤꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯁꯄꯦꯛꯇꯦꯗ ꯀꯦꯁꯇꯦꯗ ꯃꯥꯁꯦ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯕ ꯃꯇꯝꯗꯨꯗ ꯀꯩꯅꯣꯁꯤꯗ ꯃꯥꯒꯤ ꯑꯦꯇꯦꯟꯗꯦꯟꯁꯁꯤ ꯑꯝꯇ ꯂꯩꯕꯤꯗꯗꯅ ꯌꯥꯝꯅ ꯅꯦꯒ꯭ꯂꯤꯖꯦꯟꯁ ꯇꯧꯗꯅ ꯇꯧꯔꯝꯃꯦ ꯍꯥꯏꯔꯝꯕꯒꯤ ꯑꯗꯨꯒꯤ ꯃꯥꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯨ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯣꯏ ꯒꯣꯔꯃꯦꯟꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯅꯤꯡꯕ ꯑꯃꯅ ꯍꯧꯖꯤꯛ ꯂꯨꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯈꯤꯕ ꯐꯤꯂꯤꯄꯥꯏꯟꯁꯇ ꯂꯩ ꯍꯥꯏꯕꯤꯕꯗꯣ ꯇꯁꯦꯡꯅꯃꯛ ꯐꯤꯂꯤꯄꯥꯏꯟꯁꯀꯤ ꯏꯁꯨꯁꯦ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯩꯅꯣ ꯊꯥꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯐꯤꯂꯤꯄꯥꯏꯟꯁꯤꯗ ꯃꯦꯗꯤꯀꯦꯜ ꯇꯝꯗꯅ ꯂꯩꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩ
ꯑꯗꯨꯒ ꯄ꯭ꯂꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯔꯤꯗ ꯇꯝꯗꯅ ꯇꯧꯕꯁꯦ ꯃꯣꯏ ꯆꯥꯎꯔꯥꯛꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗꯗꯤ ꯃꯣꯏ 30ꯃꯨꯛ ꯂꯩꯕꯨ ꯍꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯅ ꯌꯥꯝ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯦꯔꯥꯎꯟ 80ꯃꯨꯛ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯥꯔꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯨꯗ ꯌꯥꯝ ꯂꯨꯔꯤꯁꯦ ꯃꯣꯏꯅꯅꯦ ꯃꯣꯏꯅ ꯇꯤꯀꯦꯠꯁꯤ ꯀꯛꯄꯗ ꯍꯧꯖꯤꯛꯁꯤꯗ ꯑꯃꯨꯛ ꯌꯥꯗ꯭ꯔꯕ ꯑꯗ ꯍꯥꯟꯅ ꯀꯛꯍꯧꯕꯁꯤꯡꯗꯨꯁꯨ ꯆꯠꯊꯣꯛꯄ ꯌꯥꯗꯗꯅ ꯆꯠꯇꯕ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯒꯣꯔꯃꯦꯟꯅ ꯀꯩꯅꯣ ꯃꯣꯏ ꯑꯃ ꯅꯥꯈꯤꯕ ꯍꯥꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏꯗ ꯋꯥꯒꯗꯣꯏꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯁꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯌꯥꯝ ꯋꯥꯔꯗꯧꯅꯦꯕ ꯖꯁ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯗꯨꯁꯨ ꯂꯣꯏ ꯁꯟꯗꯣꯛꯄ ꯌꯥꯏꯅ ꯑꯗꯨ ꯃꯣꯏꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯀꯥꯟꯗ ꯃꯣꯏꯗꯣ ꯂꯧꯊꯣꯛꯄꯤꯅꯕ ꯒꯣꯔꯃꯦꯟꯁꯤꯅ ꯌꯥꯝ ꯊꯨꯅ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩ ꯈꯔ ꯁꯤꯖꯤꯟꯅꯕꯤꯔꯒ ꯃꯣꯏ ꯂꯧꯊꯣꯛꯄꯤꯔꯛꯄ ꯑꯃ ꯅꯝꯕꯔ 2 ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯁꯤ ꯃꯣꯏꯒꯤꯗ ꯌꯥꯝ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯁꯨꯅꯤꯀꯣ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯀꯣ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯃ ꯂꯩꯔꯦꯅ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯖꯈꯤ ꯔꯤꯄꯣꯔꯠ ꯇꯧꯕꯁꯤꯗ ꯃꯗꯨ ꯄꯣꯠꯇꯨ ꯀꯗꯥꯏꯗꯩꯅꯣ ꯀꯃꯥꯏꯅ ꯇꯧꯅ ꯂꯥꯜꯂꯦꯅ ꯍꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯇꯨꯗꯤ ꯅꯣꯠ ꯕꯦꯁ ꯑꯣꯟ ꯗ ꯑꯣꯐꯤꯁꯤꯌꯦꯜ ꯀꯣ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠ ꯊꯣꯛꯏꯀꯣ ꯃꯣꯏ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯑꯗꯨꯗ ꯍꯥꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯁꯄꯦꯛꯇꯦꯠ ꯀꯦꯁ ꯑꯁꯨꯛ ꯃꯣꯏ 9ꯃꯨꯛꯅꯦꯕꯀꯣ ꯑꯁꯨꯛ ꯂꯩꯔꯦ ꯃꯣꯏꯁꯤ ꯁꯤꯗ ꯂꯥꯌꯦꯡꯉꯦ ꯑꯃꯗꯤ ꯀꯩ ꯍꯥꯏꯒꯦꯗ husband of an affected lady has been admitted to Mandalay Hospital for quarantine 하요네요. 뭐이게 그래도 열어. 아두디 affected lady도 까이서 그렇게도 거의 그런 로직도 야돼요. 까라이 되는 것이 뻔돼요 뭐나. 아두르그디 definitely Myanmar다 아마디 레이러브라 하이버두기 로직도네버 거기는 이저리도. 아두네 헥터 panic वर्षनो 하이버 नतीबा. 그러니까 거기는 강의시가 관계다 Myanmar and China가기 borders 양 벌어서해요. अदुगा हंदक WHO की केनो लांबदो WHO की या मोगी केनोमा इंस्पेक्टर में लामगा फनी माना हायरमबदु कमाय तो के म्यांमार से याम बजे लोकल हैबनेबा बॉर्डर सिंदु लोकतेबा अखोय मणिपुर केनोगी बॉर्डर से सिल तोबो कुइद्रिबा सिदसु मु कमाय सिल तोबो सिदा अखोय सोयना अखोय लंगि मिसिंदुसु मनुंग दन सिजरो है पोरम लेबा म्यांमार से मेडिकली याम सोनबा फॉर्मनेबा चौखतबा अखोय लागा लायंबा मिनेबा अदुना स्वाइद लेहौरिबा मिसिंसु अखोय लौसन बिनबो होनादबो हुजि लेरिजे मयांग मयामने इंडियन ने मयांग कौजरे अदुबु इंडियन ने इंडियन सिंदु सोरक्तुगी वांगबदा सोरक मताइदा तुमगा चाबा थकपा फंगदगै हुजि चरा हेनगै तुमिनेबा मोइसिंदु अखोय लौसन बिनबा अखोय प्रोसेस अमते हुजि तौबा लेत्रि मोइ वाना ngasi लेरिबा मसीगी पोचिंग गवर्नमेंट ऑफ इंडिया ना मोइ लौसन बगी अदुगा दुर लेबा सिक्योरिटी फोर्स सिंगसिनसु ऑर्डर अमते लेतन करिगुम अमते तौ ngamdre अदुगा फाइनली आइना लास्ट हाइजनिंग बसे अखोयगिसु अवेयरनेस लेवल से लौखत्लिसि करिगिनो मयाम से कन्नबनी अदु मयाम से कन्बसिदा आदा लेरिसिंदुसु पोरागा अखोयदा फजना अखोयगी अवेयरनेस लेवल से अमगा पाउ फाउनरगा इसाना खलकपा हेक्ता तौबु नत अमगा पाउ फाउनरगा अमगा लोइनमक से तानरकांदा पॉलिसी अमगी मुंग फ्रेम तौरगा चमान लोकमिनरदि अफबो ओइने सिमा आई याम नुंगाइजे हाइबदि हौजिक मखोगी मणिपुर मपानदा मदि इंडिया की वांगमदा लेबा मणिपुर मचा सिंगिसु कोगी लेंगांगना करिगुम खरदि खन मथौ ताय हाइबनि अदुगा हारिबा लेना से कोगी मणिपुर सन्दोक्तनबैदमक्ता मणिपुर यौक्तनबैदमक्ता तोंगान स्टेप कया अमा लौखलगसु लेबा अहोबा मयाम असिसु मिंखटपिरगा हेन जखिन थरांग लौबगी तंगाय फदबदि दुमक लेरि अदुगा मरुओइना हौखिबा चेयोल अमानि असिदा इंटरस्टेट बसता अमे तोंगान रूट सिंग लाखिबा इंडिया की अफेक्टेड स्टेट सिंग लाखिबा महैरोइ सिंग बिजनेसमैन सिंग तोंगान थबक तौबा मियोइ सिंगना करिगुम्बा सिगी एपिसोड यंगबिरगदि कोगी लेंगांगनासु मोनिटर तौदे हाइबगी वफम अदु अखोइना गाइदबिदा 14 days अमदि अखोइना सम सेल्फ क्वारंटाइन हाइब तारे अखोइ युमदा मपान थोक्तबिदा अमदि सिम्पटोम लागदि अनकपदा लैबा हॉस्पिटल अमदि हेल्पलाइन पीरिबसिंगदा तानरकांदा अखोइ इसाना इसाबु गाक्थोकनबा अमदि लाइनासि यामना चाउना स्प्रेड तौगिदबदगी अखोइना कलहौनबा होनमिनसि हाइबा वफम असिदा ngasiगी ओनदि मनुहनगी थरम असि लोइसनजरगे ngasiगी थरम असिदा पैनलिस्ट अनिमगना सरुक याबेबिदमग थरब फोनुसरि मसीनी ngasiगी मनुहनगी थरम असि क्रम तोइबि हाइबदु खगी इम्पैक्ट न्यूज़ की ईमेल आईडी impacttvnews@gmail.com नतरे खगी फेसबुक पेज ता खनबिप यागनि ngasiगी ओनदि कनाइबा थंनिजरि खुरुमजरि